ꯑꯩꯈꯣꯏ ꯌꯨꯝꯗꯅꯦ ꯀꯨꯂꯤ ꯑꯅꯤꯈꯛ ꯂꯩ ꯃꯆꯥꯁꯨ ꯀꯨꯂꯤ ꯀꯨꯂꯤ ꯅꯠꯇꯦ ꯃꯣꯏ ꯐꯨꯔꯤꯠ ꯂꯤꯠꯄ ꯑꯝꯇ ꯍꯩꯅꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯀꯨꯂꯤ ꯀꯧꯔꯤꯕ ꯑꯩꯅ ꯄ꯭ꯔꯦꯡ ꯑꯃ ꯇꯧꯒꯦ ꯇꯧꯕ ꯑꯩꯁꯦ ꯁꯨꯡꯇꯥꯔꯦ ꯐꯨꯔꯤꯠ ꯂꯤꯠꯂꯤ ꯖꯥꯗꯦ ꯐꯔꯛ ꯇꯥ ꯂꯩꯔꯦ 이싱 락대바 라그로 ꯑꯩꯈꯣꯏꯁꯦ ꯏꯁꯤꯡ ꯂꯥꯛꯇꯦꯕ ꯑꯗꯨꯅꯅꯦ ꯏꯔꯨ ꯊꯣꯛꯄꯒ ꯀꯥꯕꯛ ꯀꯥꯕꯛ ꯇꯧꯅ ꯊꯣꯛꯑꯦ ꯐꯤꯗꯤ ꯁꯨꯗ꯭ꯔꯦ ꯈꯥꯛ ꯀꯨꯏꯔꯦ ꯐꯤꯁꯨ ꯁꯨꯗꯕ ꯑꯗꯣ ꯂꯐꯣꯏꯁꯦ ꯑꯩꯅ ꯂꯥꯏ ꯀꯠꯄꯩ ꯊꯝꯕ ꯂꯐꯣꯏꯅꯦꯕ ꯂꯐꯣꯏꯁꯦ ꯑꯣꯚꯔꯁꯇꯥ ꯂꯣꯏꯔꯦ ꯌꯥꯗ꯭ꯔꯦꯕ ꯑꯣ ꯅꯨꯕꯥ A few moments later. ꯍꯦꯜꯂꯣ ꯃꯌꯥꯝ ꯏꯁꯥꯗ ꯁꯣꯕꯤ ꯍꯣꯜꯂꯤ ꯌꯦꯡꯉꯣ ꯑꯗꯣ ꯑꯩ ꯉꯁꯤꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯄ꯭ꯔꯦꯡ ꯑꯃ ꯇꯧꯒꯦ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯄ꯭ꯔꯦꯡꯗꯣ ꯁꯤ ꯑꯣꯟꯂꯥꯏꯟꯗ ꯂꯧꯕꯅꯦꯕ ꯉꯁꯤ ꯑꯛꯇꯥꯗ ꯂꯥꯛꯊꯣꯛꯑꯦꯕ ꯁꯤꯗ ꯖꯣꯝꯃꯒ ꯄꯣꯔꯛꯑꯦ ꯌꯦꯡꯉꯣ ꯄꯣꯠꯁꯦ ꯑꯩꯅꯅꯦ ꯍꯥꯡꯕ ꯃꯇꯝꯗꯅꯦ ꯑꯩꯅ ꯃꯤ ꯃꯌꯨꯝꯗ ꯊꯝꯃꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯡꯕ ꯃꯇꯝꯗ ꯑꯩ ꯐꯥꯎꯕ ꯀꯤꯈꯤꯅꯅꯦ ꯐꯠ ꯂꯥꯎꯅ ꯂꯪꯊꯔꯤꯌꯣ ꯀꯤꯃꯟꯒꯤꯅ ꯈꯪꯉꯕ ꯑꯗꯣ ꯄꯣꯠꯁꯦ ꯑꯩ ꯑꯗꯨꯅ ꯑꯁꯤꯒꯤ ꯐꯤꯁꯤꯅ ꯑꯩ ꯖꯣꯝꯃ ꯄꯣꯔꯛꯏꯅꯦꯕ ꯈꯨꯠꯁꯤꯅ ꯄꯥꯏꯕ ꯉꯝꯗꯗꯅꯅꯦ ꯑꯩ ꯑꯗꯨꯏꯗꯣ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯃꯥ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯨ ꯆꯨꯡꯉꯦꯕ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯩ ꯎꯕꯗ ꯇꯨ ꯆꯨꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯅꯦꯕ ꯌꯥꯎꯋꯤ ꯍꯥꯡꯗꯣꯏꯁꯤꯁꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯀꯔꯤ ꯄꯣꯠꯅꯣꯗꯤ ꯈꯪꯉꯕꯅꯦꯕ ꯑꯗꯨꯒ ꯃꯥꯏ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯕꯣꯏ ꯀꯤꯕꯅ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯦꯕꯀꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯃꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯑꯩ ꯐꯤꯁꯤꯅꯁꯨ ꯑꯃ ꯄꯣꯔꯛꯏꯅꯦꯕ ꯑꯩ ꯍꯧꯖꯤꯛꯃꯛꯁꯨꯅꯦ ꯑꯩ ꯄꯣꯠꯁꯦ ꯄꯥꯏꯕ ꯉꯝꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯣꯟ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯝꯃꯒꯦꯕꯀꯣ ꯑꯩꯅꯦ ꯑꯩ ꯏꯆꯥꯅꯨꯄꯤꯗꯁꯨ ꯎꯍꯟꯗꯦꯕ ꯄꯣꯠꯁꯦ ꯈꯪꯍꯟꯗꯦꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯃꯒꯦꯕꯀꯣ ꯃꯣꯕꯥꯏꯜꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯑꯩꯅ ꯃꯃꯥꯡꯗꯒꯤꯅꯦ ꯄ꯭ꯔꯦꯡꯁꯦ ꯇꯧꯒꯦ ꯈꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣই ꯅꯨꯄꯥꯗꯣ ꯃꯥꯡꯅꯦ ꯌꯨꯝꯗ ꯂꯩꯕꯅꯤ ꯐꯨꯔꯤꯠ ꯂꯤꯂꯨ ꯌꯥꯗꯦꯕ ꯐꯨꯔꯤꯠ ꯂꯤꯀꯟꯗꯦꯕ ꯑꯣꯂꯥꯡꯉꯦꯅꯅꯦ ꯑꯗꯨꯅ ꯑꯩꯅ ꯐꯨꯔꯤꯠ ꯂꯤꯠꯇꯕꯗꯨꯒꯅꯦ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯗꯣ ꯏꯀꯥꯏꯅꯦꯅ ꯄ꯭ꯔꯦꯡꯁꯦ ꯇꯧꯗꯕꯅꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯔꯦꯕꯀꯣ ꯅꯨꯡꯉꯥ ꯆꯠꯂꯣ ꯅꯨꯡꯉꯥ ꯆꯠꯂꯣ ꯄꯥꯟꯊꯣ ꯂꯤꯠꯊꯕ ꯄꯣꯠꯁꯦ ꯃꯌꯥꯝ ꯑꯩꯅꯦ 이장님이 나이 따오 기다릴까나 하여 따데 Lloren. Ay, Kibo. Jangan kan ngoài qua. Jangan kan luôn. Jangan sekarang. Phải không? Jenny. Hả? Sagin ini. Mana Kidra? Kidra. Sagin ini ya. Tahu kau nak mana ikut gua? Saya putih ini. Nampak ni. Lin udah tahu ya. Ini mana kan sudah. Ay gitu tu. Ay jago sigai taruh ini. Kikri sigai. Lagu ini. Benar. Lagu ini. Pan. Ambulans kejar sih. Ambulans tu kan lagi jago bi bapak kejar. 그냥 아니네 아시겠어요? 백도 못하네요. 그냥 빨라가 그만 또 뭔가 제가 해봐. 아이고네. 아하 말이지 피는 빠버네 타자로 보면 거 있는데 랑데 한도 보면 떴는데 너 해야는 좀 들죠.
랑 막하는 좀 랑이 한도고 마담네 만나서 아이고 다들지냐 카드 뭐라 신경 떠세 아 신경 떠서 징시가 거기 빨라가 세 카메라에 도 올려줘서 봐 이거 왜 빠지게 힙트 넣어달래 이상도니야 비나라 시계 힙트 넣어줘야 빠지 뭐 있을 그냥 쉬운 거 웃고 오 힙트 도매야 어코이 누파도 락트리보고 아두나 카메라싱 학당 사이드 오프 탐겨봐 이제 뭐 아이 까쁘버기냐 봐 양 삐라서 까삐보고 삐시 헥다 따래 삐 그라 나오 바이도고 아두나 마이 좋아가구래 아이나 나온다 떠봐 액팅나 난 기다버이 와나 나타데 기가담나 아이나 랑찬기보도 아두가 나나 기다버이 와나 너 아이디 티나 기야 굿나 빠바 숭엉엉데 나 타자라 아이기 아한버기 마옹도 타자로 너 라비 좀 다 라야 라야라 라이 너 기대야 신경이 못 잡고 아비나 신경이 아비나 신경 못 잡고 아주 이런 거도 인지가 따로 반대로 시겠지 반대로 하고 다른 Ay, di ba totoo yung sila? 난 번더라고라 Fange, mobile! Mobile, fange! At ayun, sunod na. Ha? Ba't na sila? Ôi, cô là trả lời rồi, phải tưởng là cô. Thế đó một cái Ako, tigil. Ako, tigil lang eh. Lấy chắc ngồi đi Cookie! Ay, ito ba? gặp rồi Ako, na binahal. Lấy chocolate không là thì chocolate có bao giờ anh thầm ăn thầm một hộp chưa ăn được. rồi mày ai đánh cái success ôi ra và helloคนอยู่ป่าได้เปลี่ยนเดาไกด์เดาว่าไอ้ตาผู้ที่เอกก็ลงโทษผิดอ่ะ No, no, no. Ay, mamila. Đang làm gì vậy? จะจ้าที่แบบนายให้คนนั้นเอาเห็นเหรอ Babae daw, Đúng babae. phen đâu, Dạ có rồi. làm gì? เขาโมที่ไอ้งาเลยก็มึงโตแกตาแกดูเดิมยังไอ้ยินป่าจะมาทุกครั้งเนี่ยว่าโมงตัวเป็นโนมันที่ต้องตัวไรตัวครั้งเนี่ยว่าดูนะไอ้ยาดูกิดมาแกเซลต์ตัวโถแกก็มาทางด่าจริงๆสิ